Nagagi Meeoi taruk kidnap Toubada Chennaba Kuki mari fare. Kuki Khutlai Paiba Mayam Chatpa Ubadagi, Khoupumda Kabuising, Low Uba Chatpa Kinare. Luhongbagi Thorom Yauba Chatkibadagi, Kangpokpi District Leilon Wi-Fi Pazan Kibadagi Tiba Khangde Leiriba Nagagi Meeoi taruk kidnap Toubada Chennaba ni haiba Kuki Khutlai Paiba Kangbu amagi Meeoi mari. Ngarang security force na fare. Manipur police na thokiba cherol amagi matung inna fare hairiba Meeoi mari adude Kangchupki Patbung village dagi Thangkhomang Khongsai chahi yankhaiga mathoi New Kaithelman bi manaki Mongbung Tongne dagi Saikholet Khongsai chahi yankhai Lunminthang Dimngel chahi kuntaret amasung Kangboglal Khongsai chahi kuntran ne Manipur police CRPF amasung Assam Rifles ki kangbuna Pi Mongding amasung Leilon Wi-Fi Inter-village road sathakiba operation amada Makhoi mari asi fakhibane makhoi mari mak village volunteer group ki active cadre ngaktane Kangpokpi district ki mafam kaya marumda anti social oiba mawongda sel khaiba crime kaya marum chathaba amasung nongmai pairaga handakta Nagagi Meeoi taruk phabaduda senakhiba ngaktani haina police ki serol asina maral siri adumapu makhoi farabasu thiba khangdana leiriba Nagagi Meeoi taruk adude ngasi phauba sina natraga hingna puthokpa ngamdre Maraksida None district ki manung chanba Khoupum area da Kuki Khutlai Paiba Mayam ama anakpa mafamda Chatpa Ubadagi Kabuising Low Uba Chatpa Kinare Pawasina hai Goitang Naga village Duithanjang hairiba mafam asida ngasi khunja khara Low Uba Chatpa Kabuising da Kuki Khutlai Paiba singna changsilaktana ba hanjin warning tawrakhe Low Uba chaliba khunja sing adusu Kartis pairaga chatpanina Kuki Khutlai Paiba sing adusu changsilakpa ngamkhide Nakal anigi marakta lumlaga lainavana maram oiraga nongmai kamnaba adumakti thokhide adubu Kabuising adu mafam adudagi asamba lambi ta chenthorakhe KRA gi army chief Roni Hangsing Siraga Leiramle India government Manipur Lengak amasung Kuki laloba group aniga suspension of operation su taunabada yauriba Kuki Revolutionary Army KRA gi army chief Roni Hangsing ngarang ayuk cycle da leiba mahaki mayumda Siraga Leiramle masagi chahi yankhairom suraba Meeoi asi overdose ta sibo oigadra haina launare hiram asagi matangda akupa pau ngainare NPF Naga taruki Leipham Khangde Hairaklibasi Chatnaba Yaroi Fajin khiba Naga taruki Leipham Khangde haina Kuki CSO na phongdorokhrabani mara laitaba Meeoi sing adu kanana fajin khibanu haiba wafam asi khana ningai oi haina Naga People's Front Manipur State Unit ki President Awangbo Niumai na thadorokpa cherol amana haire Mamangda fajin khiba misam taraga mari thadorokhraba matungda haujik phauba thadoktriba Naga taruki Leipham na Khangde Hairaklibasina Chatnaba Yaroi Mamangda thadorokhraba misam singa punna phami nakhiba maramna Naga taruk adusu phakriba Meeoi sing adugi custody da Leipham thoe mitna uhoba singna micham phabagi matangda marik chumba wafam phongdorokhraba matungda Kuki CSO na Naga taruki Leipham Khangde Hairakliba wafam asi Chatnaba yaba wafam natte karigumba Kuki CSO na Meeoi taruk adugi Leipham Khangde hairavade mara laitaba misam sing adu kanana fakhibano matai manau punna phami nakhibadagi nupi sing thadoroklaga Meeoi taruk makhatana fajinduna thamaubani haibasi pumna makna khangnaraba wafamne haujik phauba Naga misam taruki maramda asengba wafam phongdokpa ngamdriba karigino singna ningai wai haire social media na maikhu sizinnabaga manana hakchang soalle chahi nauriba Meeoi singda social media na maikhu sizinnabaga chamanaba mawongda hakchang soalli haina United Kingdom gi khwaidagi senior oiraba doctor singna phongdokre Masagi chahi taraga taruk sudriba singna social media sizinabagi matangda pangthokpa khananainabagi thauram amada Academy of Medical Royal College da hai Dr. Singna chahi nauriba angang sing layengba matamda kayam kuina mobile phone amasung social media sizinabagi haibadu khangdokpa mathau tai Australia yauna laiba kharada angang singna social media sizinaba thingkhraba matungda malem pumbagi oina hiram asida akhanaba mijeng sangnarakpaga loinana UK gi oinasu chahi asigi loisilakpada matik chaba thaurang ama lakhotkadawre angang singbu social media sizina handavana khwaidagi faba pambai oigadawribra haibasigi matangda akhang ahi singi marakta mat manadaba khara leire hiram asiga mari leinana pangthokiba khana nainabagi thauramda tongan ba campaign group yauna maikei kayadagi mapung phaba report lising humbudra rom pisina rakhi Academy of Medical Royal College na pisalakpa report ki matungin online da ka hian bahingsa gi thokdok wathok sing yengbana angang singi pungning bakhalda achauba jaitheng amapi social media sizinabagi matangda doctor amadi atai health staff singna masa gi patient singda wakhal tahanaba thaurang lakhotpagi tangai fadaba leire maruaina numidangi matamda mobile phone paiba masung social media sizinabagi thawong mapung phana phanana bahona phamthoe consultant child psychiatric doctor Emily Semerna BBC da phongdokibagi matung inade
Ka hen ba mawong da social media sizinabana maikhu sizinnabaga chap manaba mawong da haksang soali haibagi marik chumba khudam changdam phangba ngamle haire. Kumjal singani kunithoi da masagi chahi taraga mari suraba angang ama leikhidabagi matangda angang adugi imung manung na hai athuba matamda Prime Minister Sarkir Starmer unaduna masagi chahi taraga taruk sudri bangang singna social media sizinabada thogalakpa khudong thibagi matangda wakatnaba thaurang tawre. Child Safety Charity singna thadorokpa report amana hai laingakna British Road of Film Classification gi mawong lawraga chahi nauri bangang singbu karam makhalgi website sizinaba yahangadagi haibadu lepkadawre. Social media company singnasu chahi nauri bangang singi pungning wakhal haksang soongadaba platform sing lauthokhinaba hona phamthoe.